torpot se masai khoina nungti ki champut chawa natraga magi mahi se juice semlaga thakpa matamda nang ngastai torpot mahi se nungti ki thakpa hopa matamda ngastai ki hapta ani ahong gi matungda aikhoina hakchang phana leiba haibsta machak ani changi madre aikhoi ki hakchang amadi aikhoi ki pukning asne afaba chinjak ti dum chawa hakchang sajel sudum changlaina toba अतबो अखोगी पुकनिंग वाखलस्ती मथा सादम दुम लेरबा शांति फंगद्रगदी अखोई हक्सांग फरे हाइबे याद्री हेल्थ हाइबो हाइसिगा हरकफमसे होल हाइबो हाइसने अदुगा होल हाइबो हाइसिगा अर्थना मपुम हाइबने हाइबसे मसे अखोइना खंगले अदुइ तारगदी हक्सांग फन लेबा हक्सांग फबा हक्सांग सेंगबा हाइबसे मसे कदाइबो कवि हाइरगदी अखोगी पुकनिंग वाखलमदि हक्सांग अनिसि पुन्ना नुंगाइना लेमिनाबा दुनो ओइदोरिबने Ngasigi videos tagi akhoi pukning wakhal sei matau karamna ingna singna santi leina thamgani haibsing matangda yam machang oiba pambai manga khakhangmina se ahan ba pambai hakchang sizinava haibadi hakchang sajal tawba haibane hojiki matamda hakchang sajal tawbugi changse yam hanthare haijaningi Mamangi matamdari hakchang sajal gini dana thawain matam kai thuludragaso mi ayamana pangalna suno maga mangtana thabak surga saboy ramana insi sengna hakchang phana leiba ngamame hosiki scientific yes study ekwegi khutna ekwegi pangalna suno mathabak kyama machine mu chinjin khre pangal tingdaba mi gi masingso nongma gi hengalakle asai phawdang chatpada gari tonga ga chanare khongsi kya lengnadre Fi washing machine da sunare kon fengnaba waite naba machine su loina leire chokhatpagi punsi mahing snai khoi gaksel ladi amangba kya tatna pirakli maram snai khoina nongmagi manungda yam drapda pungkhai mari sungsoi soidana haksang sajal tobigedabane wakhal nungaina haksang phana leige haragadi adungi haksang lu sinabiyo humang tanbiyo wakhal nungaina haksang phana leinabagi yani suba pambai mahusa prakriti ga samnava Ngasigi zuksta wiraklibasi tumam daidi kon ukiba mami takiba khonjalasi masi mobile phone dagine aduga ayuk yahorpadi hanana uba mami tabu khonjalasi su masi su mobile phone dagi wiragli miyoiba bu yoktuna thamliba prakti maga sum lapthoknarak haibasi masi afaba machat natte experts in haidi madudi mahausa haidi chingpa tutorial upal wapal haipal lepal mayam siga sokna samlana Tona tinana leibana hena nungaiba pukning wakhal ingna chikna leiba wakhal losung thokpa punsi amoi hali haide numit chupe screen mamang ta lebigano labuk lamhang su koi thokpio aseng manung sit chabiyo numit thorakpa amani tasin khibagi drisa chang naina upami sakaduna pukning santi leiba wakhal mabuk mara tappa wakhal losung thokpa amadi hakchang nungaiba heli haibane maram snai khoi bu semirakpa mausai madagi yarum khilap toktana bohnagadabane Wakhal nungain hakchang phana leinabagi ahum suba pambai marukthana ngasigi topic siga su yam janaba yam kanaba product manga khakhangmina huse hakchang din naraktrni chexel hoba haibsna khwaide hena fai chexel hoba haibsta dongi mating chauna pangadaba 100% natural oiba ISO certified oiba dugumba dietary supplement manga khakhangmina se number 1 ionic minerals na ekhigi hakchang da yam kuptana cellular level mathau tawduna sontharamba cells sing nongna sakti pisinduna mathau mangam sangat halli mineral mana ionic oigliba se positive natraga negative charge proklaba kandani makhoisni masana pamjana isinga taisana jabana irailai hakchang sinthungna magi kanabasi yoslan mangami yai lifestyle ge ionic minerals na bana singni nauri sontha Saru muli tong sagi mapanggal kan kadali BB control to ba mangba yekhatpa nungsang phali cholesterol changwang ba nemthan bra chawna tengba number 2 woman care masi sina bana nupi singi inungsi sengdaba thagi khongchat changnai daba phingau chatpa madi wom dagi thorakan ba naw singdagi kan ba madi phagat han bra chawna kan halle ahum su da jare perfect plus masi sina bana immune system kan kadali arum lai ho kangkho khuba liver madi kini sokpadagi ngakthokpa madi phagat han bangami number 4 active brain masi sina bana depression level stress level memory sonba garigum bamda pung junction banga maktabdagi phagalak bangami chawna kana halle aroi bidare jare perfect law masi sina bana kuchu kumen sengdaba kuchu pandaba jahi ga chana don sa khusilakpa uring mahing harip sing ngang thokpa kan bida chawna kana halle pambi sing screen da tholi bana maram hekta da hojima call tosin biya wakhal nungain hakchang phana leinabagi ahum suba pambai budhi loksing phagan ga basin jak chabiba budhi loksing phagan ba Wakhal ing tapna leibada mateng pangada bachinjak sing chabiyo hainabalai aikhoigi hakchang gi phibam se aikhoina chari bachinjak ki makha pole masi yam chumla bwane afava charagan hakchang phagane fataba charagan hakchang sokane
Hakchang phana leiba haibsda aikoina starib chinjaksna yam achowa thawtang ama lori haibani. Mamal so hongba kaithil su irai laina phangba hakchang de am kanaba chinjak ama khak panjage torbot. Torbot se masai koina nungti ki chamthut chawa natraga magi mahi se juice semlaga thakpa matamda aikoi ningsing bi pangal se yam hengat hale. Masi angang singdana amuk hena kanai. Nang nangstay torbot mahi se nungti ki thakpa hokpa matamda ngastay ki hapta ani hongi matungda nangi buthi loksang ki am phakali haiba se isana dung khangbi gane. Torbot chawa natraga mahi thakpa nei khoida pangal se yam haf kane amade wakhal ingna lehenba saugandaba soihale. Afawa chinjak haibis ki matangda lakpada chithawa yaroiruba chinjak amatanga panjarongge madudi khohi. Khohi nungti ki chawa na angakpa mongda kanaba pi. Maroina dongi angang leibiragade adongi angang singda nungti ki khohi chawa ki chanabi ma samgat piyo hainabi ama lehen piyo. Khohi kaktang chawa hakchang phana nungaina leiba anai yawda pukning maratapna leibada aduki matik chawna tengbangi. Wakhal nungaina hakchang phana leinabagi marisuba mantra keep your colon clean. Pukning hakchang nungaina thamba haibsda aikoigi hakchang manungsi muscle handa sengna thamba se masi aduki matik maru oi. Maruina aikoigi thipong trinsda amon akai ama phau kuina panduna leisal haloidabane. Masta amangba yawduna leiba matamda aikoigi hakchang se khengba sungyo yawroi. Hakchang khengba yawdaba haibsda gini haksil gi problem kya mari chatpa horoktori bisiso. Hakchang nungaitradi wakhal nungaitaba tabane. Maramsna aikoigi hakchang manungsi sengna tarutanana thamnanaba aikoina afawa achuma makhlagi chinjak chaba tai. Afawa chinjak chaba made ising nungti gi chang naina thakpana aikoigi hakchang manungsi mosin hande. Sumdoragade hakchang manungdagi fata hawdi punama khong hamba mapal thokpa madi humang sawbuda hakchangdagi lain mapal thokhigane. Maramsna aikoigi hakchang na maranai sengdokjabagi thong se irai laina chathananaba nongmadi sing liter ahumdagi dadana pitpit thakpigidabane. Amadi haira mana masing hinna namna chabigidabane. Wakhal nungaina hakchang phana leinabagi aroiba pambai aroiba mantra engineer yourself for well-being. Pukning hakchang nungaina leinanaba akhoi isani saji semjaba semgatpa machangi. Pambo matrang karaga hakchang phare haibi yaroi aidi wakhal nungaiduna ta lei hairaga mahali ti chipi naragadi madusu hakchang phapa kaute. Haijakibaduni hakchang phana leiba haibagi chap chabu hanthokte pukning amadi hakchang ani se khalkaida ingna singna santi leina nada yektana leiba dubuni. Ani se amade akai blakpuda ani ma adum punna waminaba mari chatpa pot ani khangni haibi yai pukning hakchang ani se. Maramsna aikoina pukning hakchang ani gi khalsi kaidana thamnabgidamak afawa chinjak chaba hakchang sajal chang naina toba ising chang naina thakpa mahausa imagi machang mathum singa tonna tinana hingba harib singsa aikoina nungti dauduna isani sasi semgat chaba machangi. Sumdorubada aikoina pukning hakchang ani nungaina healthy oina leiba ngamgane.